Lanthokchari Science Magazine ngasigi thoramda thamjari brain gi cell singbu chathokpa ngamba Amoeba Naeglaria Fawleri dagi Eikhoi Cheksinba Karigi Mathou Taribano amasung Kakhudagi hourakpa Microgreen Ashangba Pambina Meeoibagi Hakchangda Kanaba Pirakpa haiba hiramsida Department of Life Sciences Manipur University da Associate Professor oiriba Dr. Thangjam Singh Eikhoi gi mihut Raichanda Chingtham gu unaduna wari saba brain gi cell Singbu chathokpa ngamba Amoeba Naeglaria Fawleri dagi Eikhoi Cheksinba Karigi Mathou Taribano Taibang Meeoibagi Hakchangda amang ata kaya thokhanba ngamba thawai panba hingkuptagi horaga tinkang kayana Eikhoibu yomduna leiri mitna uba ngamdraba hingkup amasung mahik matai sing asina Eikhoi Meeoibada piba kanabadagi amangbana hena khananingai oiri Amoeba haraga Eikhoina cell amakhaktamak yawba masagi saung sada ngaihak letana hongdokpa ngamba eukaryotic organism singbu khangnei handa kumsi lising ani kunmanga gi September thada Bharat ki state Kerala da thorakliba laina brain cell chathokpa ngamba Amoeba Naeglaria Fawleri gi horofam asi nainaba yai Naeglaria Fawleri hariba Amoeba asi phylum Percolozoa da challi Amoeba asi masagi life cycle aduda saklon tangkak ahumlak honglaklaba matungda mapi sare phai Amoeba adugi saklon tangkak ahum haibadi micrometer nipandagi micrometer kun phawba chawba cyst ni hariba cyst tangkak asibu Eikhoina tumduna leiba tangkak haibadi dormant stage haina khangnei Anisuba tangkaki oina millimeter taradagi millimeter kunmanga phawba chawba amoebic trophozoite ni Amoebic trophozoite tangkak asini laina pokhanba ngamba tangkak haibadi infectious stage haina khangnagani tangkak asida Amoeba asina machinja yamna chaduna binary fission gi mateng masing yamna puthokpa ngammi tangkak asina haibadi trophozoites asina olfactory epithelium da naptuna cribriform plate phawraga brain yauki hairiba trophozoite asigi maru oiba machinjakti bacteria na oi adubu haksang manungda sangkhrabadi phagocytic oiduna red blood cells singda amang ata thohanba ngame amadi cytolytic posak singi mateng natraga cell to cell cytolytic membrane protein gi mateng na tissue sing mathang mang takhanba ngame loinana micrometer tara dagina micrometer tara taruk phawba chawba ngamba flagellite asini asigumba makhalgi flagellite tangkak asibu chumbai mong manba amadi sam manba flagella ani panba sakphamni tangkak asi Meeoibagi tissue dadi amang ata piba ngamde adubu cerebrospinal mahidadi leiba ngami natongi nasal cavity manungda sangkhraba pungkhragi matungdadi flagellite tangkak asisu trophozoite tangkak onba ngami haibadi laina chelhanba ngami Bharat ki state singi marakta Kerala da ihan hana laina asigi maramda khanglakhiba ase chahi manga khakta ngairiba nupi macha amada kumlising ani kunmari gi me thada report tawrakhibaga loinana achouba singnaba oirakhi chatliba chahi lising ani kunmanga asida laina asina sokhallaba anaba masing humpu mapan gi manungda 18 di punsi lomkhi he nammi paiba kiningai oiribadi state asida tha ahum khakta ngairiba angangdagi hauraga chahi marfudarani thoi shuraba ahal phawba laina asina konsilli Amoeba asina nauriba angangsing amasung inkhatlakliba nahasing haibadi chahi 19 dagi 18 phawbagi manungda leiba miyoi singdana hena infection tawhanba ngammi haiduna report amana iri hariba Meeoibagi brain chaba ngamba Amoeba asi nahasingda cribriform plate asi hena porous oibana oiramba yai haina su palli matang asida laina asibu thoholiba brain eating Amoeba asina ohellakliba laina layung asigi mamutana nainaba Mathou tarakli Amoeba Naeglaria Fawleri na nahallaba laina asi malemgi oina leipa kunthra mapanda report tawkhri masigi manungda United States of America Australia Pakistan India Mexico amasung Czech Republic tana hena anabagi masing asi yamna report tawri hairiba report yamna tawriba leipak asigi temperature range amasung climate asida Amoeba singna hena susinnaba oiramba yai hainasu makhatana report asida palli hairiba laina asi
kumlising amaga chamapun humpunithoi degi kumlising ani taramari phawbigi manungda malemgi oina punna report tauba patient chaniga humpu case ki manungda taramathoi khak kalhoba ngamkhi hojik phawbigi oina United States of America dana laina asina khwaidegi sohanba leibak oiri Amoeba Naeglaria Fawleri asi awangba temperature haibadi Celsius degree 15 dagi hauraga Celsius degree 95 phawbada mai pakna hingba ngamba thermophilic protozoani maram asina amoeba asi lumbu saba freshwater environment haibadi pa turel amasung chlorinated phajana tawdaba iroipham ikom singda lei mahik asi kalen thagi matamdana hena mapangal kalli phattaba isingda iroiruba mi singna saphu kanna ningsasor honbada natongi lambida amoeba asina changkhiduna olfactory nerves hauraga brain yoksinkhiduna extensive inflammation necrosis amasung neurological da amang ata thokhalli haina Pakistan ge Dow University of Health Sciences da professor oina thopuriba Dr. Mirza Mahmud Ali Bekna kumlising ani tara taruki mahaki study report ta palli brain cell chathokpa ngamba amoeba Naeglaria Fawleri asina maru oina primary amoebic meningoencephalitis palm kowa laina asi thokhalli hairiba laina asina karamna miyoibada asibagi chang wanghanduna khudung thihanba oiribano hairigadi amoeba asina brain da sangkhragasu nganna laina layong uthoktana leiba laina asi aruba phibamda yoksinkhiduna asibagi khayata tahalli amaromdana laina asi viral meningitis kasu layong manaba diagnosis tawbada wana thokli brain cell chathokpa ngamba amoeba asina thokhanba primary amoebic meningoencephalitis palm laina asigi maru oiba layong kharadi oning saning phawba ngakta lengsinba amasung ka hena chikpa thokhalli palm laina asigi maru oiba clinical manifestation kharadi ahanbada intracranial pressure hengatpa ani subada abnormalities cerebrospinal fluid haibadi white blood cell gi masing hengat hanba hakchangda yawba protein gi chang hengatpa amasung glucose level hanthaba asini ahum subada trophozoite infection asina maram oiraga polymorphonuclear cell densities chang asi yamna wangkhatkhiduna cubic millimeter lising kuntaruk hek yobaga nariba miyoi adu komada leikhigani amasung numit humni dagi taret phawbagi manungda brain da ka hena e thokpana maram oiraga asiba haibudu ohelli maram kaya asi khanglaba matungdadi brain cell sing sathokpa ngamba amoeba dagi ngakthoksi hairagadi housik phawbuda lambi ahum thokna nainaba yai ahanbada laina asigi maramda amasung ngakthoknaba kanglon marik chumda khanghanba iroipham ikom singi ising singda chlorination amasung disinfection phajana tokthokpa mathou tari mahusagi pat turel amasung ikomda iroiba taragadi tangaiba phadana nasal clip phajana sizinaduna force inhalation tawdabana hena fai ani subada laina asig ngalingaida khangdoknaba hotnaba haibadi better diagnostic method puthokpa hojik sizinariba diagnostic singi makhal panba tarabadi direct visualizations or staining cerebrospinal fluid asi common oina sizinai amaromdana laina asi viral meningitis kasu layong manabana diagnose tawbuda wana thokli matam asigi screening technology khara hairabadi wet mount microscopy cerebrospinal fluid staining CSF polymerase chain reaction PCR amasung next generation sequencing asina mapung phana laina asi khangdokpa wana thokli adubu artificial intelligence sing sizinaduna omics amasung imaging data gi matingna fidamningai oiba mowong da laina asi khangdokpada achogba mating oirakli loop mediated isothermal amplification haibadi lem asi diagnostic technique singna nahungna sizinnarakli loinana haiba laina asigi thijinba amasung khangdokpagi yanglen sarusu sizinnaba yarakli ahum subada khwaidagi hena nainabada mathou oiriba hidakki layeng pathap asini hojik phawbada puthokliba layeng pathapsing asina palm laina asi hektamak mapung phana laksinba ngamdabana laina asina naraba miyoisingda chaungna singnaba ama oiri Naeglaria Fawleri infection gi layeng pathap asida khwaidagi toina sizinnaba hidak hairagadi amphotericin B asini United States Center for Disease Control and Prevention CDC gi matung inna hidak asi intravenously amasung intrathecally kappa yai haibasini
makha tarakpa treatment singda antibiotics, staurosporin amadi azithromycin su sizinnaba yai. Hariba antibiotic makal azithromycin na amoeba asigi protein synthesis tingbangami amasung antibiotic staurosporin na Naeglaria Fawleri da apoptosis haibadi cell death thoali haina kangloloi Andrea Gomez amasung Alicia Garcia na kumlising ni kumathoi da biomolecules koba malemgi chepong amada report tori. Pumna maksi oidunasu medical science na laina asi laksin naba honabada vaccine amadi khawrang na ngairi. Matamgi khonglei matung inna kangron loi Gutierrez Sanchez amasung mahaki thizilloi kangbugi yamna nauba kumlising ani kulhumdoigi scientific study amana MP2CL5 amasung kilodalton taramapan polypeptide chain sizinnaduna ayangwa matamda Naeglaria Fawleri bu ngakthokpa ngamba vaccine puthoklaba yai haina naina warolda piri. Aroibada naina warol sing asina takli madudi laina layong khangdokpa ngamdringaida laina asina hena khumang soksin khiduna sibigi chang wangkhatlanba asina maru oibanina laina asiba thohliba amoeba asi genetic level da masak munna khangdokpa molecular pathogenicity munna nainaba amasung matik chaba layeng patha puthokpa asina hena maru oiri haibisini malemgi oina laina asina konsilakliba leibak asi nomunomagi masim yam khallakpana maram oiraga sel yamna thadaduna collaborative research ka loinana vaccine ama yamna yangna puthokpana pumna maksigi pakhum soidana oigani. Aroibada amuk thamjari Kakhudagi hourakpa Microgreen Ashangba Pambina Meeoibagi Hakchangda Kanaba Pirakpa haiba hiramsida Department of Life Sciences Manipur University da Associate Professor oina Thaupuriba Dr. Thangjam Robert Singh ga Eikhoi gi mihut Raichanda Chingtham ga unaduna wari saba. Ngasimu pudura laksari Science magazine Kakhudagi hourakpa Microgreens Ashangba Pambina Meeoibagi Hakchangda Kanaba Pirakpa haiba hiramsida khana nenanaba Akashvani Imphal gi studio da leksinduna lebiraba Dr. Thangjam Robert pu ahmabakta ikai khumdajabga loinana taram nokcheri Thagachari Akashvani Imphal bu tabiru mayamsu aina khurumjari Hojikse uja akhoi ngasagi scientific age haiba tari uja mayamgi tongan ba sector da scientific ki oiba khumang soksel polonena akhoi agriculture gi lamdasu haigadra natraga pambi singna singi maramdasu akhoi thijin base sung lep tana dum lai uja adu maraksida akhoi gi yamna nuai ba haigadra natraga yamna anoba tamam haigadra uja akhoi gi microgreen sena mo uja akhoi na anoboina tare ise hanma mangai de uja akhoi gi pambi ma thaba khotpa adu ngasagi asangba adegi madu mayon chongpa khotpa mayam tarak suja microgreen saina ma laisi masi wahauto oina khoi ozadi ge khoi khangjening basi microgreen sai basi karino karma makhal gi pambino masi magi masak mong matongna karam dowi haiba na chingbu thambiro mo aduga loina na mu microgreen sai basi ge oza aikoina nungti gi chanari ba aikoina uri ba akoi gensang napi aidi asang aman akoi vegetable siga adige khoi gi english loan da akoi sprout in haina budu akoi gi chana gumba mangan gumba akoi gi ngai ting tho kanda mayon ngasai chongbodo ambodo sunum chanai dena ja ado hariba mayam siga microgreen siga khenaba seja karina habdo mic seng tang thambio ja Microgreen si sengbada sigi term se karam haidagi lake hai kanda late 1990s early 2000s saisi de koina American Nutritional Society de makoina haibada adult amana no mother requirement je 2000 calories out of the saisi da cup ama makai si green vegetable chaw haiba machi already nutritionist me amna sum makoina loin machi charo haire ready question se hange among the researchers among the scientists mayam chida karamba makhan karamba stage karamba pambi je khoi chagadage pambi sigi mananga sagi chakhulakpa mananga sagi maturity stage mayam lappa ka je karamba stage ne khwaidagi nutrient se khwaidagi rich oigi haibasi study to ba hore haurupu kan je nga sagi seedling dagi adagi sprouting gi adagi germination mayam je loina mag study to kan sida and at the same time masi karamba na thagadage karamba makhanda karamba system thar kan je masi ju khwaidagi hena nutrient rich se logadage mayam se study to ro kan sahi almost
10-15 years tawba kansida suddenly aikoina late 1990s da makhoi pambi sina akoina ngasai control condition da temperature che around 24 to 25 maintain tawraba 24/7 da aduga mana ngasai at least 10 hours pung tara nomada magi white spectrum haibdi numita phangiba koi spectrum me amse control condition da lahelaba adegi mangonda humidity se 60 to 70% pibiraba aduga madagi mangona thagada so soilless condition thara kansida ngasai madudagi hourakpa adegi maru du sukar maru oigadagi haikanda microgreen designated or certified oiraba maru si tharaba kansida hafta amadagi haibdi numit taruk tadina numit taragi manungda hekpa magi mana anigi stage da hekpa sina khwaidagi nutritious oina aduna yamna pingai de magi da harvest tawdina makoina microgreen haibisi adu maina sum khanagi ba haibitare aduna ngasai masina microgreen si haibidi aham sprout tadi mayam yengbiro haikta magi mara thoga adagi madi almost colorless pigmentation do yaudre aduga adagi madu amno seedlings ekoina bazar yolba khurma mayam sina seedlings whereas microgreen sina kumai tawge da p by stage sina magi photosynthesis magi pura mapung maring phabagi stage yoro kandu da nutrition do rich or kandu da ngasai sprout sindagi su yamna nutrient rich oire adagi amu mature oire ba phangi ba khoigi seedlings mayam sai jo mu hele aduna microgreen sina ekoina ngasai gi superfood ana dum mayam na consider tawre masi ekoigi nutritional supplement oina masu dum phajana recommend tawre and India di masi khara popular oiba particularly metros gumada hore adagi Manipur su 2024-25 ta venture amani hoba ujare adu masi gi scope se yam chawre ta khoigi martana hujiki microgreen se jana tapi bata khoigi temperature 25 adwai digi hor akanda basi chayulam gi manungda hourakpa adu makhal gi pambi du news adu masi khoigi khudum habdo khoi hangam hairasi nat masi hangam du so khoigi ngasai gi andum lep ta natabi da khoina mayam na chatna bi da khoi labukta natraga su khoi lebak amada ngasai khoi heta thai dinu madu su ngasai gi chayulam badadi masu heta mana ani longok tu news hojite mu ningtham gi matam se yausalapani na ngasai gi khoina unari ba vegetables sing natabi da mithi gi adegi chana gi adegi ngasai gi khoi da local yam kan phangi ba khoi chanturki ga se jum la tu ni da makhoi ga hujiki le ta thari microgreen se gi ga kitang khena ba se kita tetam tham bi ja adugo makha thaba ai wali lak se ga okay mayam na conventionally thanari ba se di ekhoina totally nature depend tawba nomada maximum photon se khoi gi sunlight ki pi ga doi se 8 to 10 hours muk lai re adegi mu hojiki control condition je temperature je am important hoiba pambi de yaw magi enzymatic adegi magi biomolecules me am se highly active oiba magi ngasai gi khwaidegi optimize khwaidegi chana ba temperature haitar ngasai gi photosynthesis tu ikoina ngasai gi generally ba khoi gi LED bulb se white spectra ni manungona phangsi between 400 to 700 nanometer ni mase ikoina 10 hours kairo si to pokana maximize to magi photosynthesis ta pi basi da manang ngasai gi magi photosynthesis maximize to mina magi productive carbohydrate ni carbohydrate gi atopa amino acids and other derivatives mayam nutrients rich ore ise example ma yenga se amaron microgreen ga atopa gam khena doise akhoi ta hangam ekta hairasi or hangam angang bi yam phaja doise hangam angang gi magi ngasai gi culture akhoi natural condition da thambase sumaina aduga microgreen gi condition da thambase magi ngamba gi chang se within 4-5 days phajana khangane microgreen condition magi growing condition da thamba kanjida magi pigmentation se aikoina pambi magi farisi magi unique oriba novel oriba bioactive compounds so yaur kandone magi kana raise magi ngasai gi condition mi am loi fulfill ore na hojiki microgreen growing environment di maga chana jaba system je koine provide to bune plus sidadi almost contamination free adegi thaga ba magi substrate chu soil na taw soil yaw da bina microbe yaudra aduna moisture just drop khara piraga thambani aduna za hujiksi khenari se za ngasai gi akoina chantropu hairo natraga mithi bu hairo natraga hangam bu hairo natraga ngasai gi phogi bu hairo za madu ngasai gi natural da kun temperature control to da bida nungsa na sabagi nam saraga su saba inga su ingba natraga akoi gi rainy condition da koi expose to hobune ba aduga hujiki microgreens ke khenari sina microgreens da ngasai gi akoi gi ngasi khanari ba yauri ba topic sida haitare ka amada temperature se maintain to kan da photosynthesis to kan da haura iba pambi akakna ba pambi du ne na za mani adunu za makha ta ko oza si khoina sum tazaba da khangjaba to khoi sahi ngasi degi 15-16 gi mawang do za Mizoram University da
ꯑꯩꯈꯣꯏꯒꯤ ꯕꯅꯥꯅꯥꯒꯤ ꯂꯐꯣꯏꯒꯤꯗ ꯌꯥꯝꯅ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯁꯥꯏ ꯏꯃꯤꯅꯦꯟ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯂꯐꯣꯏꯒꯤ ꯀꯩꯀꯩꯒꯤ ꯇꯧꯔꯕ ꯃꯇꯨꯡ ꯉꯁꯥꯏ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯂꯥꯛꯑꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯤꯁꯔꯁ ꯉꯁꯥꯏꯒꯤ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯤꯟ ꯔꯣꯝꯗ ꯑꯣꯖꯥꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯏꯁꯦ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯁꯦ ꯑꯣꯖꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯈꯣꯡꯁꯦ ꯑꯣꯖꯥ ꯑꯩ ꯌꯦꯁ 2006-7 ꯁꯤꯗꯒꯤ ꯑꯩ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯥꯏꯑꯣꯇꯦꯛꯗꯒꯤ ꯍꯦꯗ ꯑꯣꯏꯔꯝꯃꯦ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯃꯦ ꯂꯣꯏꯅꯃꯛ ꯔꯤꯁꯔꯁ ꯑꯗꯨꯝ ꯍꯦꯛ ꯍꯧꯕꯗꯒꯤ ꯐꯥꯔꯁ ꯏꯌꯔꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈ꯭ꯔꯦ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯀꯟꯗꯤꯁꯟꯗ ꯄꯥꯝꯕꯤ ꯍꯧꯍꯟꯕ ꯑꯩꯈꯣꯏꯅ ꯇꯤꯁꯨ ꯀꯜꯆꯔ ꯇꯦꯛꯅꯤꯛ ꯑꯗꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯦ ꯃꯥꯒꯤ ꯂꯥꯏꯠ ꯐ꯭ꯂꯣꯔꯣꯁꯦꯟ ꯂꯥꯏꯠ ꯄꯤꯔꯒ ꯑꯗꯒꯤ ꯇꯦꯝꯄꯔꯦꯆꯔ ꯀꯩꯁꯦ ꯑꯗꯨꯝ ꯊꯥꯔꯛꯄ ꯏꯟ ꯕꯤꯇ꯭ꯔꯣ ꯄꯥꯝꯕꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀ꯭ꯂꯣꯅꯤꯡ ꯇꯧꯒꯗꯒꯦ ꯏꯟ ꯕꯤꯇ꯭ꯔꯣ ꯀ꯭ꯂꯣꯅꯤꯡ ꯑꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯤꯟꯁꯦ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯁꯤ 2024 ꯆꯍꯤꯁꯤꯗ ꯂꯦꯇꯔ ꯄꯥꯔꯠ ꯑꯣꯐ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯑꯥꯏꯗꯤꯌꯥꯁꯦ ꯀꯟꯁꯤꯞ ꯇꯧꯈꯤꯕꯅꯤ ꯋꯥꯏ ꯅꯣꯠ ꯗꯤꯁ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯔꯕꯟ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯁꯥꯏꯁꯤꯗꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯁꯤ ꯑꯩꯒꯤ ꯅꯤꯠꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯀꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯪꯀ꯭ꯔꯤꯠ ꯃꯊꯛꯇ ꯀꯩꯗꯧꯈ꯭ꯔ ꯕꯦꯜꯀꯣꯅꯤ ꯈꯔ ꯑꯗꯒꯤ ꯀꯥꯒꯤ ꯈꯔ ꯂꯩꯕꯗꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯁꯤ ꯇꯧꯕꯁꯤꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗ꯭रोꯄꯣनिꯛ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗ꯭रोꯄꯣनिꯛ ꯁꯤꯁꯇꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯖꯤꯟꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯤꯟꯒꯤ ꯒ꯭रोइंग ꯀꯟꯗꯤꯁꯟꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ आइडियाना युम-युमगी अखोइना कामा smallest of the smallest or the biggest starting from 3x3 feet up to adu mayam am seje अखोइना खितंग temperature maintain tawiraba enclose tawiraba sidadi अखोइना urban farming अखोइना अनोबा farming system the precision agriculture or vertical farming haiba sigumba poche sum future se la adamina masigi kanabsu ama sine kumai tawi ayu ngata ra hogalaga pami de ising chaiba adegi within few days da mananga sagi pami sina flourish tarokpa isa da aesthetic values adegi moreover sida chadoiba microgreen se अखोइना खमिने गदब से करमाइन तौगेदा से ngसागी hangam hairase hangam si अखोइ naturally growing gamam leire चा मानबा मा ngसागी variety se अखोइ microgreen condition तौब कान सिदा microgreen दे थोरक पसिना harvest तरो कान सिदा मा से 9 times more nutritious adegi plus ngसागी सोमना kan ma pan le jidi hayeng kitang man mature bu kan da anti nutritional factor kaina अखोइ ngसागी sulfur containing compounds kumba khara khara yausalaktana hakchang na kitang digestion ne kitang wagadaba sidadi mana ngसागी juvenile stage da harvest tawina madugumba chemical su build up tawdre and sisi tawina contamination free oire adegi mangon da check tawni fasai registration tawrani if commercial value da laga masi free from akoigi bacteria like salmonella gumba e coli gumba listeria gumba akoi da food poisoning thokada mayam se masi test tawro kan da chabri na hekta lokal kitang ising da kitang cham thoga chabada yamna phajana nutrition se phajana uplift tawgani haitare ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯁꯤꯁꯨ ꯃꯌꯥꯝꯅꯗꯤ ꯑꯣꯖꯥ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯤꯟꯁꯤꯁꯨ ꯑꯩꯈꯣꯏꯅꯗꯤ ꯉꯁꯥꯏ ꯑꯁꯪ ꯑꯃꯥꯟꯒꯤ ꯑꯩꯈꯣꯏ ꯍꯦꯛꯑꯒ ꯀꯣꯠꯂꯒ ꯆꯥꯕꯒꯤ ꯀꯣꯟꯁꯦꯞꯇ ꯑꯩꯈꯣꯏꯁꯨ ꯄꯨꯔꯝꯃꯤ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯤꯡꯒꯥꯄꯨꯔꯒꯤ ꯕꯤꯜꯗꯤꯡ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ ꯑꯃꯅ ꯄꯥꯝꯕꯤ ꯑꯆꯧꯕꯁꯦ ꯊꯥꯕ ꯑꯗꯨꯒ ꯃꯆꯥꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯤꯟꯁꯀꯤꯁꯨ ꯑꯣꯖꯥ ꯀꯥ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯦꯠ ꯄ꯭ꯂꯥꯏ ꯁ꯭ꯂꯦꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯄꯥꯅ ꯄꯥꯅ ꯀꯛꯑꯀꯥꯟꯗ ꯑꯗꯨ ꯉꯁꯥꯏ ꯊꯥꯕ ꯑꯣꯖꯥ ꯑꯗꯨꯗꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯗ ꯑꯩꯅ ꯀꯟꯇꯦꯛꯁꯦ ꯑꯣꯖꯥ ꯇꯧꯖꯔꯛꯄꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯤꯟꯁꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯑꯣꯖꯥ ꯃꯉꯣꯟꯗ ꯊꯥꯕꯗ ꯀꯔꯤ component changi kari technical equipment changi mongda ngasai ojana takpibdo ja soil mongda sizinariba soil se ngasai gi akoi expose tawroba soil mapan gi soil do nataba aduga mongda kari changi technical setup se ja masi ungdang thambiyo aduga maruina microgreen sida thariba seed se ja certified seed aina ngasai ojana muthakta thambi gi bdo ja ada microgreen sai je akoina ngasai gi vegetable khudimak se marudi seedling se loina tawduni ja adu mai ngasai germinate stage ta loi leidena aduga seed khudimak se koi microgreen gi stage ta loi thamba yabra natraga akoina microgreen si semuk matamda nutrient value ena ngasai ojana thambido khwaidi wang se karam na hena tawgi kholi ada haibira singu technically setup se ja hek ojagi ngasi gi oiba talk se taraga akoi gi longi isina homana natraga semi urban da leiba mi amana hetan du setup tawgu yabagi condition da janam thambira ngasai gi setup ti dum yare paisa yamna investment yam chawra su yare adu technically akoina kitang khamini gada ba ma leire microgreen haibasi amada su loina mana ngasai gi pambi se pi aga hekta microgreen ko godo na te ngasai koina haigriba certified seed award akoina ngasai gi se radish haira se radish is a microgreen haira ni variety
white tea, red radish. Haidi microgreen haibagi kero singste mas in at least 90% and above the pure oigedavani. Certified shit oigedavani. Ekhoina kadai legi haida adai paisa su mayamna magi shit siga microgreen na tang bahele. Certified shit ne ekhoina chata kadoje. Certified purity, chemical free. Adagi madudagi am hele idi mananga sagi aina 9 times oige haise magi nutritional build up chida microgreen condition chida. Atopa mayam adugi particular microgreen variety nata tardi hojiki parameter se phangoi. Haidi ekhoina asai hek chalaga siling am hek toroga ekhoina ta chasala khochalaga nutritional requirement magi microgreen ki over 9 times odu phangoi. Certified seed, for example National Seed Corporation gumba ade atopa private ki certification moi adum pibani adugumba lobiyu tawge haiba tardi. Adagi ka sida ekhoina ngasai gi lairita di kitang ekhoina building amada macha amada temperature do AC 1 ton dagina 1.5 or 2 ton gumba adugi adagi LED adagi rack khara changani. Otherwise my magi size dugi matungina ekhoina dum customize to way ngasai gi ahamada masi ekhoina microgreen haje kar mai thagade hakanda masi soilless culture ne soil yaude hojik mayamna loin machine cocoa che ekhoi gi UV gi maku gi magi fiber singche tawka na thambani ade ekhoina khangada bamna ngasai gi microgreen magi chitchi da maning only magi up to 2 leaf stage quarterly leaf stage da mana lakpa sida di pambi gi maru sida yaujari ba kai do si endosperm yaujare embryo ani katang da ka lay embryo din anu pambi hodagi ma germinate ro ka toini nutrients ne karai de pa jai masak kon jan se endosperm du yauja doine ba ado mana madu gi stage yauna gi tam kari da ka lay only air and water and light changdu se adu ekhoi pi bane ba adagi mana ngasai gi ekhoi ngasai gi soil hydration di substrate hobom je substrate chine ngasai gi cocoa pitch na pi sine mana aeration ekhoi nu chi phajana free flow laiba adi water retain tawba absorb tawba adi temperature adu taw kana ma je bak ana kakalak pa ekhoi gi kairo se masi ekhoi na soil dawtar di masi ekhoi na atopa contamination lakani ba aduna hojiki conventional oirina side ta woji cocoa pitch na chanai ada ekhoi manipur di ekhoi na sinataba alternative to even cocoa pitch gi henba ekhoi na trial da ekhoi na standardized tawjagare ekhoi lairiba locally available resources da ekhoi na makhan khara cocoa pitch di hena performance phajaba or even nutritional adudagi ekhoi khara standardized di tawjagare loisalakpada hujiki microgreens akoi gi cultivate taunabagi damakte oja ngasai gi tabi bisinau singna ngasai gi interest leibi yawgdi oja go oja da lapi matam do oja na sofa camera extend tawdagi aduga masi microgreens ki masi thabana akoi gi tungda akoi gi semi urban gi farming gi concept pusalakpa khotpa oja ko an masina tungda akoi manipur da akoi gi economy da mateng pangkani khotkani masi thaba se phai habi gi oja na tenda boro tang thambiramo okay hujiki oina di ai individual level da yum da mayam interested obiradi adum discussion tawsi sisi yamna paisa se changda bida sodum sagat minab yani commercial oiba haiba pochi da kitang akoi manipur se Madu commercialize microgreen as a commerciable product or profitable venture oina tawri kitang ngalibra karigi noda profit la kado je khoi consumer la kado ni adum manipur lai river kaido singsida sprout ne seedling ne microgreen gi pot ahum je laiba kan sida paisa ju khina kari microgreen yam tang ka doini kaido we microgreen pam ka doino pam moi doino haiba stage do obda pam ka do manga sahi profitable venture oira kani haji concept of microgreens akhoi ilai microgreen heka tap to acidi am phavani ne have poche ekhoi da madugi awareness individual level da khara laire khoi gi health conscious ba mi am daina sum thangna bada ado machi yamna phaba haitare ekhoi sai tom dagi oina khallaga particularly khoi working class kangu singsida magi disposable income laiba gym chapiri ba mayam sigi da khoi nga sagi not only the exercise not only to the pura holistic lifestyle ema pura pasida microgreen as a diet as a supplement masi yamna important way Kakhudagi hourakpa Microgreen Ashangba Pambina Meeoibagi Hakchangda Kanaba Pirakpa haiba hiram sida Department of Life Sciences Manipur University da Associate Professor oina Thaupuriba Dr. Thangjam Singh Eikhoi gi mihut Raichanda Chingtham go unadunu wari saba tahan jakhibaga loinana ngasigi Science Magazine lanthokchaba matang asta loizare mathang leipak pokpon numit pungpham asimakta da amuk phangbigani Science Magazine